Khoi mayam ngasi si August ki tang kunithoi ing kumja lising ani kunmanga irai namit ni namit asida ehakna khwai gi mafamda khanna jadaga khangmin najanabagi pandamda thamjagadoribasi ngasi gi mirol maraktadi miyamna khwaidagi hena nungsidaba tukatchaba mawongda chainariba akhoi iningthau akhoi Meidingu Meitei Ningthau Paamheiba garib nuwas haraga khangnaba iningthau asiga akhoi Thambal magi leima oina Thambal langminakibi Wahengbam Ningol Irom Ongbi Thambal gomati haidana mingthol Thambal mingthol lauraga Meitei Ningthaugi leima rembi oikibi ani sigi matangda ehakna thengnajaba wafam khara thamjagadoribani adu masibu tabigadoriba yengbigadoriba khwaigi mafamda mahusagum sanathongi manindra konsam ehakna ahanbada nolukna khurumjai aikoina Manipurgi puwarigi maramda amadi Manipurgi chatnabi Meiteigi chatnabi natki paringi maramda asengba masak khangbasi akhang ahisingna ibiba lairik paraga amadi hana Meiteigi oina leijarakpa ariba lairiksing puwariga mari leinaba warasu chatnabi natki paringi maramda iba woi taragasu ariba khui lairiksing amadi puwariga mari leinaba record ki woiba masaksing da yumpham oiragani ada masi deisda lairik amada ama haiba na chingba kayasi akhoi Manipur puwarigi amadi chatnabi natki paringda thengnajadaba nasade ada haujiki matamda aikoigi Meidingu Paamheiba garib nuwas haragasu khangnariba magi haktaktagi maharaj haiba wahaisisu sinnadoribni masi yamna akoigi chainabasida magi mafamsida haujik ki matamsidadi social media sidaisida naharolsing chapchana naharol ngaktara ahalolsu yaubra haibadi ai chapchana khangjade adu kayama yamna akoigi record na wari oiba record na hektamak ai masidi lalina haiba yaba akoigi adugumba wafam kayasu ngangnaba thengnai ningthau asigi magi matamda tauhiba Santidas Gosai haiba ama lae haraga masaisda aikoigi Meiteigi laining leichat manghandana tawamba adai Meiteigi lairiksing mai thaba adagi Meiteigi umang laising manghanbana chingba adagi lamdam masigi da akhoi Manipur haiba mingthol asi piramba haibana chingba mayam adagi migi mawa leiraba mayum pandana akhoi khoji khada akhoi mirol labi nupi namdana lawbogi kaidawbogi mayam ama akhoi thengnajadaba nachade adu sumba mayam si loinamak si puya thababu mai thababu su adagi lamdam masida akhoi ariba Meiteigi natki lainingdagi akhoi Hindu da ontholakhibabu warasu masi yam chauna munna khandanaba kari marangino kari leibano karam tawbano haibasi yamna sengna khandaminaba da kanaba phangani haina khalli natragadi akhoi hujiki matamsida tawrisi Meitei Hindu singbu Meitei Hindu nataba singna yam thina chaiba kaidawbana chingba adagi amaga ngangnaba saknabasi angakpa mawongda akhoi loncho phawasi nadana inaba social media da karida thengnajai ado ngasi ayakna thamjagadoriba sidi akhoi garib nuwas Paamheiba Ningthau sina magi leimarembi oidana phambal langminnagibi akhoi Wahengbam Ningol akhoi
Iromda Ongbi Thambal Gomati haiba mingthol lauraga Meitei Phambal tonghibi asiga anisigi maramsi ayakna thengnajaba aduni aina thamjagadari masi thamjanabagi damakta ai Wangkhai Ningthem Pukhri si pai mayamna khangbiramgani Ningthem Pukhri haiba sigi akoigi khan nongsup thek chuthek sida yam pitakna akoigi park amakhak eco historical park haidana dedicated to the people of Manipur haidana MGM club hai MGM club si aina hangjabada Maharaj Garib Niwas Memorial Club haibani hai adwaigi laikai club ni makoina sindana yam fajana lei masigi mapam sida akoigi murti ahum khili hoji karamba matamdagi khilba horakibano pagasi hek lairakngaidagi khilakpara haibadudi ai chapchana khangjin jaraktere ado park sida hojiki eco historical park sida Garniwas Maharaj ki Paamheiba Maharaj ki mitam mama yamna chinglemba man na akoi mitam mama khili aduga makha thangba maikaidana akoigi Major Maibia Tamra Singh haiba amagi mitam khili Maibia Tamra Singh haiba si akoigi adungai 1874 da akoigi Chandrakiti Maharaj na Manipur da paligai matam kasargi silchar tana akoigi tongjai maring lambi da chatle harga akoigi silchar tana chatle harga silchar gi barak turel gi imai ithakta jahas manungda darbar tawkiba khongchat sida somda ayore harga silchar yaw matungda somda puguda che chang watlamba nambaram orga kana manai kana chatlaga lawruba ngamgani haina tawbis matam sida akoigi silchar dagi dila hairaga khangnariba silchar dagi Manipur gi sana konu tana chelakhiba tongjai marun phawga chelaga amuk hallaga che chang purga chatkiba adugumba nupa Meitei athobani Maibia Tamra Singh aise magi imung manung gi macha masu singna katpa akoigi moigi trust ama lei mane aduna katpa achauba murti amaga lei aduga nakanda awang maikaidana akoigi Jananeta Iraboti murti ama mitam ama khili hariba mitam khiliba park asi aihakna khangjabada haukiba chahi kharagi mamang phawdadi akoigi Janmashtami haibdi Krishna Jarma numit akoigi Thawangi kulumdoni panba si akoigi iningthau Meidingu Paamheibana akoigi 1709 gi Thawangi kulumdoni panba numita Meitei gi Thambal langhibani akoigi ningthau oihiba numit asibu ningsingba oina naharol kharana mairaga kattana tawrambani ai handaki haugiba akoigi Krishna Jarma numit tang 13 haugiba tang 13 si ai mafamda nungdawram chacharuri adu nungthinju chachai nungthin chacharaga ai video na chingba lawjarai aduga nungdangda chachaba matamda numitudi handaki Krishna Janma numit akoigi Thawangi kulumdoni panba numitudi mairaga kalamde parktu maidingana thalaga akoigi laikai miyoising pothanadana kaidawdana lehowi masigi park sida khilliba akoigi iningthau Paamheibagi murti sida uchare haraga magi surrounding si ucharaga aina ngasi akoigi Paamheiba iningthau Paamheiba Garib Niwas da akoigi Wahengbam Ningol Irom Ongbi haitare mana Iromda mayum palure haraga akoigi amuk ningthau na lawre haraga akoigi leima oidana Gomati haiba mingthol lawraga leima oidana Paamheiba ningthauga akoigi Phambal tongminnabibi anisigi thengnajaba khara adu khwaigi mafamda thamjare haraga
ꯃꯔꯨ ꯑꯣꯏꯅ ꯉꯁꯤꯒꯤ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒ ꯈꯟꯅ ꯅꯩꯅꯃꯤꯟꯅꯖꯔꯒ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯉꯥꯡꯅꯕꯒꯤꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯉꯥꯡꯅꯈ꯭ꯔꯦ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯂꯣꯀꯦꯜ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯑꯁꯤꯕꯨ ꯃꯍꯥ ꯆꯟꯗꯥꯟ ꯄꯥꯄꯤꯒ ꯍꯥꯏꯗꯅ ꯌꯥꯝ ꯐꯣꯡꯅ ꯂꯥꯎꯕꯒꯁꯨ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯍꯥꯄꯥꯄꯤꯅꯤ ꯆꯟꯗꯥꯟꯅꯤ ꯍꯥꯏꯗꯅ ꯆꯩꯕꯒꯤ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯀ ꯍꯥꯏꯕꯗꯨ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯈꯔꯗꯨ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯅꯩꯅꯖꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯄꯥꯟꯅꯈꯤꯕꯤ ꯒꯣꯃꯇꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯕꯤꯔꯤꯕ ꯋꯥꯍꯦꯡꯕꯝ ꯅꯤꯡꯉꯣꯜ ꯏꯔꯣꯝꯗ ꯑꯣꯡꯉꯝꯕꯤ ꯏꯔꯣꯝ ꯆꯥꯎꯕꯗ ꯑꯣꯡꯉꯝꯕꯤ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯁꯤꯒ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕꯗꯨ ꯑꯩ ꯊꯝꯖꯅꯕ ꯍꯣꯠꯅꯖꯒꯦ ꯅꯤꯡꯊꯧ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯒꯔꯤꯕ ꯅꯤꯋꯥꯖ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯁꯤ ꯃꯥꯁꯤ ꯃꯌꯥꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯅꯤꯡꯊꯧꯅꯤ ꯃꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯄꯔꯤꯡꯗ 94 ꯁꯨꯕ ꯃꯩꯗꯤꯡꯉꯨ ꯇꯨꯕꯤ ꯆꯔꯥꯏꯔꯣꯡꯕ ꯍꯥꯏꯕꯗꯤ 1697ꯗꯒꯤꯅ 1709 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯒ ꯁꯥꯠꯄꯝ ꯆꯅꯨ ꯅꯣꯡꯊꯤꯜ ꯆꯥꯏꯕꯤ ꯍꯥꯏꯕ ꯁꯤꯒ ꯄꯥꯟꯅꯔꯒ 1690ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯕꯥꯟꯗ ꯄꯣꯏꯅꯨꯒꯤ 22ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1709ꯒꯤ ꯊꯋꯥꯟꯒꯤ 22ꯅꯤ ꯄꯥꯟꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯃꯩꯇꯩ ꯐꯝꯕꯥꯜ ꯀꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯐꯝꯕꯥꯜ ꯀꯥꯔꯒ ꯃꯩꯇꯩ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯔꯒ ꯑꯃꯨꯛ 1748ꯀꯤ ꯀꯥꯂꯦꯟꯒꯤ 10ꯅꯤ ꯄꯥꯟꯕꯗ ꯐꯝꯕꯥꯜ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯟ ꯆꯤꯠꯁꯥꯏ ꯍꯥꯏꯁꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯒ ꯃꯥꯁꯤ ꯃꯐꯝ ꯃꯐꯝꯗ ꯑꯍꯥꯟꯕꯗ ꯀꯣꯟꯊꯥꯒꯤ ꯎꯌꯨꯡꯊꯦꯟꯗ ꯑꯗꯒꯤ ꯊꯥꯡꯒꯗ ꯑꯗꯒꯤ ꯀꯣꯟꯅ ꯃꯥꯅ ꯂꯩꯔꯨ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯌꯥꯝꯁꯤ ꯍꯨꯞꯅ ꯆꯠꯄꯁꯤꯗꯩꯁꯤꯗ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯆꯤꯠꯁꯥꯏꯅꯗꯤ ꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯂꯩꯕꯗꯨ ꯄꯥꯝꯗꯗꯅ ꯁꯨꯝ ꯇꯥꯟꯊꯣꯛꯄꯅꯤ ꯃꯁꯤꯗ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯆꯤꯠꯁꯥꯏ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝ ꯑꯣꯡꯉꯝꯕꯤ ꯊꯝꯕꯥꯜꯕꯨ ꯃꯥꯅ ꯂꯧꯔꯕ ꯃꯇꯝꯗ ꯂꯧꯔꯝꯗꯥꯏꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯔꯣꯜꯂꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯆꯤꯠꯁꯥꯏ ꯍꯥꯏꯔꯤꯁꯤ ꯀꯣꯟꯅꯗꯤ ꯄꯥꯝꯍꯩꯕꯁꯤ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1751ꯒꯤ ꯄꯣꯏꯅꯨꯒꯤ 23ꯅꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯐꯝꯕꯥꯜ ꯇꯣꯡꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯆꯤꯠꯁꯥꯏꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯂꯦꯟ ꯁꯥꯏ ꯁꯇ꯭ꯔꯨꯒꯣꯟ ꯁꯥꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯁꯤ ꯃꯤꯑꯣꯏ ꯈꯔꯒ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯂꯩꯕꯥꯛꯇ ꯆꯠꯆꯈ꯭ꯔꯕꯅꯤ ꯆꯠꯂꯒ ꯂꯩꯖꯔꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟ ꯈꯔꯒ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯍꯟꯗꯅꯕ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯗꯅ ꯊꯥꯔꯦꯔꯒ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ ꯁ꯭ꯌꯥꯝꯖꯥꯏ ꯀꯤꯁꯣꯔ ꯁꯥꯏ ꯑꯗꯩꯗꯤ ꯕꯥꯃꯣꯟ ꯋꯥꯔꯤꯕ ꯍꯟꯖꯕ ꯃꯄꯥ ꯃꯆꯥ 2 ꯑꯗꯒꯤ ꯕ꯭ꯔꯍ꯭ꯃꯔꯥꯝ ꯀ꯭ꯔꯤꯁꯅ ꯑꯗꯒꯤ ꯂꯝꯕꯣꯏꯕ 2 ꯑꯗꯒꯤ ꯂꯣꯀꯗꯥꯁ ꯃꯣꯏꯔꯥꯡ ꯂꯍꯥꯝꯕ ꯀꯠꯋꯥꯟ ꯑꯗꯒꯤ ꯃꯅꯥꯎ ꯐꯩꯗꯥ ꯍꯟꯖꯕ ꯃꯅꯥꯎ ꯁꯦꯂꯨꯡꯕ ꯑꯉꯣꯝ ꯆꯟꯗ꯭ꯔꯃꯅꯤ ꯅꯥꯎꯔꯣꯏꯕ ꯁꯦꯂꯨꯡꯕ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯀꯥꯝꯗꯦꯕ ꯅꯤꯉꯣꯝꯕꯝ ꯁ꯭ꯌꯥꯝꯔꯥꯝ ꯋꯥꯡꯈꯩ ꯃꯥꯏꯃꯨ ꯐꯩꯗꯥ ꯍꯟꯖꯕ ꯇꯈꯦꯜ ꯂꯝꯕꯨ ꯂꯥꯏꯔꯦꯟ ꯇꯨꯝꯕꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟ
ꯇꯣꯟꯐꯥꯡ ꯍꯤꯗꯦꯟ ꯍꯥꯏꯕꯒꯤ ꯃꯐꯝꯁꯤꯗꯩꯁꯤꯗ ꯄꯨꯟꯅ ꯍꯥꯠꯈꯤꯗꯣꯏꯅꯤ ꯃꯁꯤ ꯍꯥꯠꯄꯁꯤꯗꯩꯁꯤꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯤꯈꯨꯟ ꯐꯪꯅꯅꯕ ꯋꯥꯔꯤꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯖꯗꯦ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯒꯥꯏꯁꯤ ꯌꯥꯝꯅ ꯃꯥꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯁꯨꯡꯅꯩ ꯅꯩꯅꯗꯅ ꯍꯦꯛꯇ ꯃꯍꯥꯄꯥꯄꯤ ꯃꯥꯅ ꯃꯅꯤꯄꯨꯔ ꯃꯥꯡꯍꯜꯂꯝꯕꯅꯤꯒ ꯍꯥꯏꯕꯒꯤ ꯋꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯤꯟꯗꯨ ꯆꯩꯕꯒꯤ ꯃꯑꯣꯡꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯆꯟꯗꯥꯜ ꯒꯥꯏꯅ ꯆꯩꯕꯒꯤ ꯃꯑꯣꯡꯗ ꯆꯠꯂꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯂꯤꯄꯨꯟꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯣꯝꯊꯣꯔꯛꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯊꯦꯡꯅꯖꯕꯅꯤ ꯌꯥꯝ ꯏꯅꯧ ꯅꯧꯅ ꯀꯅꯥꯒꯨꯝꯕ ꯅꯍꯥꯔꯣꯜ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯕ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯩꯇꯩ ꯃꯌꯦꯛ ꯃꯥꯡꯍꯜꯂꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯊꯣꯜꯂꯝꯃꯤ ꯒꯥꯏꯁꯦ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯀꯤ ꯔꯦꯀꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯝ ꯑꯃꯇꯪ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ 14 ꯁꯦꯞꯇꯦꯝꯕꯔ 1762ꯗ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁ ꯍꯥꯏꯕꯗꯤ ꯖꯨꯕ꯭ꯔꯥꯖ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯒꯧꯔꯁ꯭ꯌꯥꯝꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯚꯥꯏꯒꯆꯟꯗ꯭ꯔꯁꯤ ꯃꯕꯥꯅꯤ ꯃꯊꯪ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯣꯏꯅꯁꯦꯅ ꯌꯥꯅꯔꯒ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ 14 ꯁꯦꯞꯇꯦꯝꯕꯔ 1762 ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯃꯇꯝꯗꯨꯒꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤ ꯕ꯭ꯔꯤꯇꯤꯁ ꯏꯁ ꯏꯟꯗꯤꯌా ꯀꯝꯄꯦꯅꯤꯒꯤ ꯆꯤꯇꯥꯒꯣꯡ ꯐꯦꯛꯇꯔꯤ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯝꯕ ꯁꯤꯒꯤ ꯆꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯍꯦꯔꯤ ꯚꯦꯔꯦꯜꯁ ꯍꯥꯏꯕꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯃꯤꯡ ꯑꯃꯅꯤ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯍꯔꯤ ꯒꯣꯁꯥꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯍꯤ ꯇꯧꯔꯒ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯄꯟꯕꯤꯕ ꯊꯦꯡꯅꯩ ꯑꯗꯨ ꯃꯗꯨꯒꯤ ꯈꯨꯌꯦꯛ ꯄꯤꯅꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯦ ꯃꯦꯛꯂꯤ ꯔꯥꯖꯥ ꯍꯥꯏꯕꯗꯤ ꯑꯁꯣꯝꯒꯤ ꯃꯄꯥꯟ ꯑꯍꯣꯝ ꯂꯩꯕꯥꯛꯂꯣꯝꯅ ꯑꯗꯒꯤ ꯑꯇꯩ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯦꯛꯂꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯅ ꯃꯦꯛꯂꯤ ꯍꯥꯏ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯃꯗꯨꯅ ꯇꯥꯛꯏꯕꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯝꯗꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯗꯅ ꯌꯥꯅꯆꯦ ꯑꯃ ꯁꯍꯤ ꯇꯧꯅꯔꯤꯕꯒꯤ ꯏꯔꯤꯕ ꯃꯌꯦꯛꯁꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯌꯦꯕ ꯑꯗꯨꯅꯗꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯃꯨꯊꯠꯂꯝꯃꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯛꯆꯩ ꯁꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯍꯥꯏꯕ ꯑꯗꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯒꯔꯤꯕ ꯅꯤꯋꯥꯖꯅ ꯃꯩꯇꯩꯁꯤꯡꯕꯨ ꯂꯥꯏꯅꯤꯡ ꯍꯣꯡꯗꯣꯛꯇꯅ ꯍꯤꯟꯗꯨ ꯑꯣꯜꯂꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯃꯆꯥ ꯈꯥꯏꯅ ꯅꯩꯅꯔꯒ ꯑꯆꯨꯝ ꯆꯨꯝꯗ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯑꯒ ꯁꯨꯝꯕ ꯂꯩꯈꯤꯕ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯈꯪꯅꯃꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯇꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯆꯩꯕꯗ ꯌꯥꯎꯔꯤꯁꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯒꯔꯤꯕ ꯅꯤꯋꯥꯖ ꯍꯥꯏꯁꯦ ꯃꯤꯒꯤ ꯃꯋꯥꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯃꯋꯥ ꯂꯩꯔꯤꯕ ꯅꯨꯄꯤꯕꯨ ꯅꯝꯗꯅ ꯂꯧꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯗꯒꯤ ꯐꯝꯕꯥꯛ ꯂꯤꯂꯥꯗ ꯀꯔꯤꯗ ꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯍꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯣꯏꯔꯦ ꯀ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯎꯅ ꯑꯇꯥꯕ ꯑꯌꯦꯡꯕ ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯈꯜ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯒꯤ ꯂꯤꯂꯥꯒꯁꯨ ꯁꯥꯟꯅꯕ
ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯒꯤ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯁꯟꯗꯣꯛꯂꯛꯄ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯑꯩ ꯄꯟꯖꯒꯦ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜ ꯀꯧꯕ ꯂꯥꯏꯔꯤꯛꯅꯤ ꯚꯣꯂꯨꯝ 2 ꯊꯣꯛꯅ ꯐꯣꯡꯕꯅꯤ ꯑꯍꯥꯟꯕ ꯐꯣꯡꯕꯁꯤ 1992ꯗ ꯐꯣꯡꯕꯅꯤ ꯑꯍꯥꯟꯕ ꯈꯨꯠꯅꯝꯁꯤ ꯑꯏꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯄꯟꯗꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯅꯕꯤꯈꯤꯕ ꯁꯔꯥꯡꯊꯦꯝ ꯕꯔꯃꯅꯤ ꯁꯤꯡꯍꯅ ꯏꯕ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯥꯡ ꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯍꯧꯋꯤ ꯀꯌꯥꯔꯛ ꯋꯥꯔꯤ ꯁꯥꯟꯅꯖꯗꯅ ꯇꯧꯖꯍꯧꯋꯤ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ ꯃꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯁꯨ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯅꯖꯩ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯕꯔꯃꯅꯤꯒꯤꯅ ꯏꯕꯤꯔꯝꯃꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯙꯥꯔꯟ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯁꯤꯡ ꯑꯗꯒꯤ ꯍꯤꯁꯇꯣꯔꯤ ꯌꯥꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝ ꯑꯃꯅ ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯃꯔꯝꯗ ꯄꯨꯋꯥꯔꯤꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝ ꯃꯌꯦꯛ ꯂꯥꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯕꯔꯃꯅꯤꯅ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜ ꯑꯍꯥꯟꯕ ꯈꯨꯐꯣꯡꯒꯤ ꯁꯤꯗꯩꯁꯤꯗ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯃꯥꯏ 39 99 ꯀꯩꯅꯣ ꯐꯥꯎꯕꯗ 101 ꯄꯦꯖ ꯐꯥꯎꯕꯗ ꯃꯇꯦꯛ ꯑꯃ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜꯕꯨ ꯃꯥꯅ ꯂꯧꯕꯒꯤ ꯋꯥꯔꯤꯁꯤ ꯄꯜꯂꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩ ꯄꯥꯖꯒꯦ ꯑꯩ ꯄꯥꯖꯔꯤ ꯀꯣꯠ ꯇꯧꯖꯔꯤ ꯃꯩꯗꯤꯡꯒꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯥꯏꯆꯧ ꯑꯍꯜ 5ꯅ ꯋꯥꯔꯦꯞꯅꯔꯒ ꯃꯥꯅ ꯄꯥꯝꯕ ꯃꯐꯝꯗ ꯊꯨꯞꯅꯈꯤꯕꯗꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯁꯨꯔꯗꯨꯅ ꯃꯥꯡꯖꯧꯅꯅ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯄꯣꯛꯈꯤ ꯃꯈꯣꯏ ꯑꯗꯨꯗꯤ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯅꯤꯉꯣꯝꯕꯝ ꯑꯀꯣꯡ ꯌꯥꯝꯕꯦꯝ ꯐꯧꯕꯥꯛ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯂꯟꯍꯥꯝꯕꯅꯤ ꯃꯩꯆꯧ ꯄꯟꯗꯤꯠꯁꯤꯡꯅꯤ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯃꯕꯨꯙꯧ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯃꯥꯏꯆꯧ ꯑꯍꯜ 5ꯅ ꯂꯩꯔꯣꯜ ꯆꯜꯂꯝꯕ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛꯇꯨ ꯂꯧꯊꯣꯛꯂꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯗꯨꯅ ꯀꯪꯂꯥꯗ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯗꯤ ꯂꯩꯃ 3 ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯕ ꯐꯥꯎꯕꯗ ꯃꯄꯥꯕꯨꯡ ꯆꯔꯥꯏꯔꯣꯡꯕꯅ ꯊꯨꯞꯂꯝꯗꯥꯏꯗ ꯁꯥꯏ 8ꯀꯤ ꯃꯄꯥ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯦ ꯅꯣꯡꯃ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯅ ꯃꯥꯏꯆꯧ ꯄꯟꯗꯤꯠ 5 ꯀꯧꯔꯒ ꯃꯄꯥꯕꯨꯡꯅ ꯊꯨꯞꯂꯝꯗꯥꯏꯗ ꯇꯥꯛꯄꯤꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗ ꯄꯟꯗꯤꯠ 5ꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯍꯪꯒꯠꯂꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯅꯥ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯅꯄꯥꯕꯨꯡꯒꯤ ꯁꯅꯥ ꯌꯥꯊꯪ ꯂꯩꯄꯥꯛ ꯇꯥꯕ ꯌꯥꯔꯣꯏ ꯃꯇꯝ ꯁꯨꯗꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯉꯁꯤꯗꯒꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯔꯩ ꯐꯤꯉꯥꯡ ꯁꯦꯠꯄꯤ ꯁꯛꯍꯦꯟꯕꯤ ꯅꯨꯡꯖꯥ ꯑꯃ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯔꯛꯀꯅꯤ ꯃꯗꯨ ꯐꯥꯔꯒ ꯂꯩꯕꯥꯛ ꯂꯩꯃ ꯍꯥꯞꯂꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ 6 ꯄꯣꯛꯀꯅꯤ ꯍꯪꯒꯠꯂꯛꯂꯤ ꯃꯩꯆꯧ ꯄꯟꯗꯤꯠꯁꯤꯡꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯥꯃꯨ ꯌꯥꯏꯁ ꯇꯣꯡꯂꯒ ꯁꯅꯥ ꯀꯩꯊꯦꯜ ꯌꯦꯡꯕ ꯂꯦꯡꯊꯣꯔꯛꯄꯗ ꯋꯥꯍꯦꯡꯕꯝ ꯆꯅꯨ ꯏꯔꯣꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜꯅ ꯆꯔꯩ ꯐꯤꯉꯥꯡ ꯁꯦꯠꯇꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯈꯤ
ꯃꯅꯥꯏꯁꯤꯡꯗ ꯅꯨꯖꯥ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯁꯅꯥ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯗꯤ ꯁꯪꯒꯥꯏꯗ ꯂꯦꯡꯁꯤꯟꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯊꯝꯕꯥꯜꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯄꯨꯒꯦ ꯍꯣꯠꯅꯕꯗ ꯌꯥꯗꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯁꯅꯥ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯊꯝꯕꯥꯜꯅ ꯀꯞꯇꯨꯅ ꯅꯅꯥꯏ ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ, ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯐꯥꯅ ꯈꯣꯏꯖꯤ ꯃꯤꯍꯨꯜ ꯂꯥꯡꯂꯕꯤ ꯅꯨꯖꯥꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯪꯒꯠꯂꯛꯂꯦ꯫ ꯏꯕꯦꯝꯃ ꯅꯍꯥꯛ ꯁꯥꯎꯒꯅꯨ, ꯑꯩ ꯑꯁꯤ ꯄꯥꯕꯨꯡ ꯁꯅꯈ꯭ꯋꯥꯅ ꯊꯣꯛꯂꯝꯗꯥꯏꯗ ꯁꯥꯏ ꯇꯔꯦꯠꯀꯤ ꯃꯄꯥ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯎꯔꯛꯇ꯭ꯔꯕꯗ ꯂꯩꯕꯥꯛꯀꯤ ꯃꯥꯏꯆꯧ ꯄꯟꯗꯤꯠꯁꯤꯡꯅ ꯅꯍꯥꯛꯄꯨ ꯂꯩꯕꯥꯛ ꯂꯩꯃ ꯍꯥꯞꯂꯕꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯏꯆꯥꯅꯨꯄꯥ 6 ꯄꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯂꯩꯕꯥꯛ ꯂꯩꯃ ꯍꯥꯞꯀꯦ ꯈꯟꯗꯨꯅ ꯐꯥꯕꯅꯤ꯫ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯐꯥꯅ ꯍꯩꯔꯥꯡ ꯃꯃꯤ ꯇꯝꯂꯤꯕ ꯅꯋꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯄꯥꯔꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯍꯥꯞꯀꯦ ꯋꯥꯁꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯦꯝꯂꯕꯗ ꯊꯝꯕꯥꯜ ꯃꯕꯨꯛꯆꯦꯜ ꯑꯣꯜꯂꯦ꯫ ꯒꯣꯃꯇꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯂꯩꯃꯁꯤꯡꯗ ꯆꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯏꯔꯣꯝ ꯄꯥꯏꯈꯣꯝꯕꯕꯨ ꯁꯅꯥ ꯅꯥꯛꯇ ꯀꯧꯈꯠꯂꯒ ꯊꯦꯝꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯍꯥꯏꯅꯔꯒ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯤꯔꯦ, ꯂꯟ ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯋꯥꯍꯦꯡꯕꯝ ꯆꯅꯨ ꯒꯣꯃꯇꯤ ꯋꯥꯡꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃ ꯐꯪꯖꯔꯦ꯫ ꯃꯃꯤꯡꯅ ꯃꯔꯥꯝꯕ ꯁꯥꯏ ꯆꯤꯠ ꯁꯥꯏ ꯊꯣꯜꯂꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯣꯛꯂꯕꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯂꯩꯃ ꯍꯧꯕꯝ ꯆꯅꯨ ꯂꯩꯃ ꯈꯨꯕꯤꯕꯨ ꯊꯥꯡꯊꯔꯒ ꯃꯥꯒꯤ ꯃꯍꯨꯠꯇ ꯒꯣꯃꯇꯤꯕꯨ ꯃꯩꯇꯩ ꯂꯩꯃ ꯍꯥꯞꯂꯦ꯫ ꯐꯝꯕꯥꯜꯒꯤ ꯃꯤꯡꯂꯦꯟꯅ ꯄꯥꯏꯈꯨ ꯂꯥꯟꯊꯕꯤ ꯊꯣꯜꯂꯦ, ꯄꯥꯝꯍꯩꯕ ꯁꯅꯥ ꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯥꯊꯣꯛꯆꯔꯤꯕ ꯃꯇꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯍꯧꯅꯤꯡꯕ ꯑꯃꯅ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯅ ꯏꯕꯁꯤꯗꯩꯁꯤꯗ ꯍꯧꯔꯛꯄꯗ ꯊꯝꯕꯥꯜꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯥꯁꯤ ꯋꯥꯍꯦꯡꯕꯝ ꯆꯅꯨ ꯍꯥꯏꯅ ꯏ, ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯅ ꯋꯥꯌꯦꯟꯕꯝ ꯆꯅꯨ ꯍꯥꯏꯅ ꯏ꯫ ꯃꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯅ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤ ꯄ꯭ꯔꯤꯟꯇꯤꯡ ꯃꯤꯁꯇꯦꯛꯇꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯊꯝꯖꯕꯗꯗꯤ ꯋꯥꯍꯦꯡꯕꯝ ꯅꯤꯡꯉꯣꯜ ꯍꯥꯏꯅ ꯊꯝꯖꯔꯦ꯫ ꯂꯥꯜꯂꯝ ꯇꯥꯔꯁꯨ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯝꯍꯩꯕꯅ ꯃꯥꯅ ꯂꯩꯕꯥꯛꯀꯤ ꯃꯥꯏꯆꯧ 5ꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯗꯤꯠꯁꯤꯡꯅ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ, ꯅꯤꯉꯣꯝꯕꯝ ꯑꯀꯣꯡ, ꯌꯥꯝꯕꯦꯝ ꯐꯧꯕꯥꯛ, ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ, ꯃꯣꯏꯔꯥꯡ ꯂꯜꯍꯥꯝꯕ ꯍꯥꯏꯕ ꯃꯥꯏꯆꯧꯁꯤꯡ ꯑꯁꯤꯅ, ꯄꯟꯗꯤꯠꯁꯤꯡ ꯑꯁꯤꯅ ꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯁꯤ ꯊꯦꯝꯗꯨꯅ ꯃꯥ ꯅꯪ ꯄꯣꯛꯂꯛꯀꯗꯧꯕ ꯅꯆꯥꯗꯨ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯊꯧ ꯍꯥꯞꯀꯦ ꯍꯥꯏꯕꯗꯨꯗ ꯊꯝꯕꯥꯜꯁꯨ ꯄꯨꯛꯅꯤꯡ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯅꯥꯒꯨꯝꯕꯗꯗꯤ ꯆꯥꯎꯕꯒ ꯍꯥꯏꯅ ꯊꯦꯡꯅꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯒꯤꯁꯤꯗꯗꯤ ꯏꯔꯣꯝ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅꯁꯨ ꯏ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯤꯡꯊꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯍꯥꯏꯅꯕꯤꯔꯒ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯤꯔꯦ, ꯂꯟ ꯊꯨꯝꯁꯨ ꯌꯥꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤ꯫ ꯃꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯄꯟꯖꯒꯦ꯫ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯩꯇꯩꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯅꯤꯡꯊꯧꯅꯤꯒ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯨꯁꯤ ꯇꯧꯕ ꯉꯝꯃꯝꯗꯦ, ꯅꯨꯄꯥꯁꯤꯡꯅ ꯀꯨꯁꯤ ꯇꯧꯕ ꯉꯝꯃꯝꯗꯦ ꯑꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯑꯗꯒꯤ ꯑꯇꯩ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯈꯨꯏꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯤꯗ ꯅꯨꯄꯤꯁꯤꯡ ꯉꯥꯛꯇ ꯉꯥꯏꯕꯅꯤ, ꯅꯨꯄꯥꯐꯥꯎ ꯆꯪꯕ ꯌꯥꯔꯝꯗꯕ꯫ ꯅꯨꯄꯥ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯐꯥꯔꯒ
nupa warakpagi kaidawbagi adai nupina lalasu nupisingna warakpagi kaidawbagi entry si chaitharol kumbabada adum thengnai adugi mathakta aikoigi maithai ningthauna chatkadaba magi lichat sajat konungda aikoigi chatkadaba lichat sajat yengsinba kairogadi dandi piba ngamba pachaina kawba nupisingni loisang ama mamangaidagi lingdana lerakchani masi pacha loisangsina akoigi charairongba ningthaugi haktakta mana ningthau akoigi magi leima nungthil chaibigida changoidaba matamda changuba thengnadana akoigi nupising pacha loisangi nupisingna maihumna ningthauda kanbagi wafamsi akoigi itihas ki khuisida thengnai aduna ningthau oire ai ningthauni masi nupisi kaithienda ure pame gaina Meitei ningthaunaga nupi amaga hekta pharaga lowbasi Meitei baksida leiraiba Meitei nupigi magina kallaktana lakpa mamangaidagi hauna kandana laiba Meitei nupising aduna aidi yaramgani haibase aigi oinadi ai thajade aduga oja Sarangthem Boromani iribasisu karamba lariktagi masoidana igani kainoda oja Sarangthem Boromani iriba Meitei ningthaurol ibiramba Meitei ningthaurol hairiba lariksingchu scholar kayanasu adum reference oina pinaba larik amani masi 1990 da phongbani ngasidagi chahi 38 mamangda phongba larikni masida akoigi Irom Ongbi Thambal Wahengbam natraga Wahengbam Ongbi Thambalgi bu akoigi Paamheibana lowgibagi matang da iriba asiga akoigi mayamda Thambalgi wari Thambalbu Paamheibana lowgibagi matangda sumang lilada phambak lilada natraga audio oina tahaliba wari singsigadi achuki matik khenagare masi kharagi hena thijin laga masi asengbasi akoi puthoga khangna minaba taragadi ngasi aikoigi irakta akoigi Paamheibabu chairiba kaidawriba Paamheibasi South East Asia gi history dadi Manipur gi mafam kalamba ningthaudi ma khaktani haibasidi loinamakna yaraba wafamni adoni masi thamjage adana ngasigisi ai thaurangjabani matang asida loisinjage masibu tabiriba khwaigi mafamda mahusagum sanathongi Manindra Konsam ayakna amukkasu hanna noluksari